ꯂꯥꯏꯔꯕ ꯁꯪꯒꯥꯏꯗ ꯊꯣꯡꯕ. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯁꯦ ꯌꯨꯝ ꯌꯧꯔꯦ. ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯎꯠꯆꯔꯛꯀꯦ. ꯍꯤꯡꯒꯣꯜꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯊꯥꯗꯦꯗꯤ. ꯄꯥꯟ ꯊꯥꯅꯕ ꯆꯨꯔꯤ ꯊꯥꯒꯠꯂꯤ ꯀꯥꯏ ꯍꯥꯏꯅꯔꯤꯕ. ꯐꯗꯤꯒꯣꯝ, ꯃꯔꯣꯏ, ꯁꯤꯗ ꯀꯣꯕꯤ ꯃꯆꯥ ꯊꯥꯍꯧꯔꯦ. ꯁꯤꯗ ꯐꯗꯤꯒꯣꯝ, ꯍꯪꯒꯥꯝ ꯀꯩꯅꯣ ꯈꯪꯗꯦ, ꯍꯪꯒꯥꯝ ꯃꯥꯜꯂꯦ. ꯍꯋꯥꯏ ꯃꯨꯕꯤ, ꯍꯋꯥꯏꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯁꯣꯝꯗ. ꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯤꯝꯃꯤꯡ ꯄꯨꯜ ꯂꯩꯔꯦ. ꯁ꯭ꯋꯤꯝꯃꯤꯡ ꯄꯨꯜ ꯑꯩꯈꯣꯏ ꯑꯉꯥꯡꯉꯩꯗ ꯂꯣꯏꯕꯗ ꯆꯩꯁꯨ ꯐꯅꯌꯥꯝ ꯆꯥꯏ. ꯑꯩꯈꯣꯏ ꯗꯥ ꯍꯣꯏ, ꯑꯩꯈꯣꯏ ꯏꯅꯥꯎ ꯍꯣꯏꯀꯣ, ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯃꯥꯆꯧꯕꯤ ꯐꯨꯕꯒꯤ ꯏꯔꯣꯏꯕꯒꯤ. ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯎꯕꯅꯦꯕ. ꯑꯁ ꯁꯤꯗꯁꯨ ꯀꯣꯕꯤ ꯊꯥꯍꯧꯔꯦ. ꯁꯤꯅ ꯃꯔꯣꯏꯗꯤ ꯌꯥꯝ ꯊꯥꯏꯌꯦ. ꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ, ꯍꯧꯔꯛꯇ꯭ꯔꯤ. ꯃꯔꯣꯏ, ꯃꯣꯏ ꯄꯥꯟ ꯊꯥꯅꯤꯒ ꯍꯥꯏ ꯆꯨꯔꯤ ꯊꯥꯒꯠꯂꯤꯅꯤ. ꯄꯥꯟ ꯊꯥꯕꯒꯤ. ꯁꯤꯅ ꯍꯋꯥꯏ ꯊꯔꯥꯛꯂ ꯀꯩꯅꯣ. ꯑꯩꯅ ꯃꯇꯣꯟ ꯌꯥꯝ ꯀꯣꯠꯄ ꯍꯋꯥꯏꯗꯨꯅꯤ. ꯁꯣꯝꯗꯁꯨ ꯊꯥꯔꯤ. ꯁꯤꯗꯁꯨ ꯍꯧꯒꯠꯂꯛꯏ. ꯁꯤꯗ ꯍꯋꯥꯏ ꯃꯨꯕꯤ ꯂꯩꯔꯦ. ꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ. ꯁꯤꯅ ꯍꯋꯥꯏ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ. ꯍꯤꯡꯒꯣꯜꯗꯤ ꯑꯃꯟꯕꯗꯤ ꯃꯌꯥꯝ ꯂꯩꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯛꯀꯦꯕꯀꯣ. ꯁꯤꯅ ꯍꯋꯥꯏ, ꯁꯤꯅ ꯁꯟꯊꯤ, ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯍꯥꯔ ꯍꯥꯏꯇꯥꯔꯦ. ꯌꯦꯟꯁꯨ ꯂꯩ. ꯀꯥꯏ ꯅꯥꯟꯊꯣꯛꯈ꯭ꯔꯒ ꯌꯦꯟ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ. ꯑꯅꯤ ꯑꯍꯨꯝꯗꯩ ꯂꯩꯔꯝꯗ꯭ꯔꯦ. ꯑꯩꯈꯣꯏ ꯁꯤꯗꯅ ꯉꯥꯅꯨ. ꯉꯥꯅꯨ ꯅꯠꯇꯦ, ꯌꯦꯟꯅꯦ. ꯌꯦꯟꯒ ꯉꯥꯅꯨꯒ. ꯉꯥꯅꯨ ꯍꯧꯖꯤꯛ ꯃꯥꯡꯗ ꯃꯌꯥꯝ ꯂꯩꯀꯣ. ꯉꯥꯅꯨ ꯑꯣꯛꯇꯒꯤ ꯀꯩꯗꯒꯤ. ꯁꯤꯗꯅ ꯃꯔꯣꯏ. ꯁꯤꯗꯅ ꯀꯩꯅꯣ ꯇꯧꯕꯒꯤꯀꯣ, ꯄꯥꯟ ꯊꯥꯕꯒꯤ ꯆꯨꯔꯤ ꯊꯥꯒꯠꯄ. ꯆꯠꯀꯦ. ꯑꯁ ꯍꯧꯖꯤꯛꯇꯤ ꯅꯣꯕꯥꯞ ꯑꯝꯇ ꯄꯥꯟꯗ꯭ꯔꯦꯗ. ꯅꯣꯕꯥꯞ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ. ꯁꯉꯥꯏꯗꯗꯤ ꯆꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯥꯎꯅꯔꯕꯅꯤꯅ. ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯑꯗꯨꯝ ꯑꯂꯨ, ꯑꯥꯕꯨꯛ, ꯁꯤꯁꯨ ꯑꯥꯕꯨꯛ. ꯆꯨꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯍꯤꯡꯒꯣꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯧꯕꯨꯛꯇ ꯎꯅꯕꯗꯣ, ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯃꯅꯤꯡꯗꯅꯦ ꯁꯤꯗꯤ. ꯁꯤꯗꯅ ꯍꯤꯡꯒꯣꯜꯒꯤ ꯏꯁꯤꯡ ꯇꯨꯡꯁꯤꯜꯂ ꯊꯝꯕ. ꯑꯩꯈꯣꯏ ꯅꯍꯥꯟꯃꯨꯛ ꯇꯧꯈꯤꯕꯅꯦ ꯁꯦ ꯑꯉꯥꯡꯉꯩꯗ. ꯑꯩꯁꯨ ꯂꯣꯏ ꯐꯨꯟꯖꯜꯂꯕ ꯑꯃꯨꯛ ꯇꯧꯔꯤ ꯃꯥꯜꯂꯦ. ꯌꯨꯝꯗꯒ ꯂꯩ ꯐꯪꯗ꯭ꯔꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯐꯖꯅ. ꯆꯥꯎꯗꯤ ꯆꯥꯎꯅꯤ. ꯁꯤꯗꯩꯅ ꯑꯥꯒꯤ ꯋꯥ ꯎꯔꯤꯁꯦ ꯁꯤꯕꯨꯛꯅꯦꯕ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ. ꯌꯥꯝ ꯆꯥꯎꯕꯅꯦ.
ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯌꯦꯟ ꯀꯩꯀꯩ ꯈꯔ ꯂꯣꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗ ꯌꯦꯟ ꯌꯦꯟ ꯉꯥꯅꯨꯗꯤ ꯌꯥꯝ ꯂꯣꯏꯕꯅꯤ ꯑꯁ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯀꯩ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯁꯦ 그나너 이해는 또 내주는데 아 이해는 것도 미국에 내면 또 이해는 비면 안 했다며 아 얘는 꼭 나와 세미 그럼 너무 잘해 시대 줄래 $1,000 시대 줄래 시 국 어디는 헤로만 맨날 가요. 이런 거 안 되지 아니 이제 어떠니 진짜요 시구 타도가 매암 레이네요 마차 로 마차 안 넘치지 타도 지금 매암 레 아, 네, 매암 레 가리노. 가리노 남이는. 그 비디오 남을 거. 아. 비디오 남만이에요. 이거 공은 남이고. 하. 비디오 남이네. 아, 보는 거라다. 비디오 남네. 여기 라이 그럼 되죠. 우들. lấy ra mà lại nhìn giá chứ em ấy udre udre để nó ụng này cái đây bác vào cái đây nào sao khỏe ngay ngài 시기 러복시더니 너무 잘하네 람박도 잘하지 생각이 잘하죠 뭐 잘하지 잘하지 그랬더니 거기 잘하고 또 요거 때 시 시기부지다 거의 뭔 잘하더니 하고 진짜 뭐 레이 진짜 그게 잘하면 너무 mi hoa thì tao con gái mà rồi xì lâu cho cái zoom mang này nè nó xì lút nó tên vậy nè lâu gì lỗi cay đây anh cho đây nhà một hãng này quay thay thì chỉ mình tuần này thôi 진짜 추우네. 내가 추워 하고 내가 그냥 아니야 내가 추우기 추워하더니
ꯍꯥꯎꯅꯤꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯈꯩꯁꯤꯗꯤ ꯑꯆꯥꯄꯣꯠ ꯇꯧꯅ ꯂꯩꯔꯝꯃꯦ ꯌꯥꯝ ꯍꯌꯦꯡ ꯀꯣꯟꯅ ꯐꯖꯅ ꯃꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕꯅꯤꯅ ꯌꯨꯝ ꯂꯥꯛꯄ ꯏꯀꯥꯏꯌꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯦꯅꯞ ꯇꯧꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯔꯕ ꯁꯪꯒꯥꯏꯗ ꯊꯣꯡꯕ ꯀꯩꯅꯣꯁꯤ ꯃꯁꯛꯁꯦ ꯍꯣꯔꯦꯟ ꯎꯠꯂꯛꯑꯒꯦ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯑꯂꯨ ꯑꯃꯗꯤ ꯎꯔꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ ꯃꯦ ꯁꯣꯝꯗꯅ ꯃꯥꯁꯣꯕꯤ ꯍꯣꯏꯒꯤꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤꯒ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯆꯦꯒꯅ ꯁꯨꯔꯤ ꯃꯤꯅꯤꯁꯤꯅ ꯑꯆꯧꯕ ꯑꯝꯇ ꯆꯥꯔꯣꯗꯅ ꯆꯥꯕ ꯍꯩꯇꯕꯅꯤ ꯑꯉꯧꯕ ꯆꯥꯒꯦ ꯑꯉꯧꯕ ꯀꯤꯁꯟ ꯆꯧ ꯍꯥꯏꯔꯒ ꯀꯤꯁꯟ ꯇꯥꯈꯠꯂꯧꯕ ꯑꯉꯧꯕꯗꯒꯤ ꯑꯉꯥꯡꯕꯗꯒꯤ